Border Security Force BSF na LEIKHIDRABA ATHOUBA Deepak CHINGAKHAMGI Manaonupada Compensnet Grounda recruit Touduna Thabak Pibabagi provision lei HAINA POAMEESINGDA PHONGDOKHRE Magna Hai Deepakna artillery fire na paduna sokchingai mamangda Pakistan ki post thugaibada achauba thodang loramki adum oinamak Magna target ama yenglingai khanghodana mahaki manakda cell adu tasillakkibadagi Thina soki numit nini analai chatharaba matung thina soki bana laikanaba ngamdana laikhidabani Deepakna leibak asigi namak kathok lamba adu kaidawnungda kauroi mahakna makhatana hai lanfamda thawai katkraba singi damak Central Force ki maikidigi LEIKHIDRABA singi imung manungi miyoi singda piba singleiri masigi matung ina chanana eligible oiba imung miyoi yauragadi compensate Grounda recruit tauba yai haina phongdokhi amadi imung manungi awabada saruk yabaga loinena makhoi gi damak lepkani haina phongdokhi